ꯃꯥꯡꯗꯤꯕ ꯏꯃꯨꯡꯁꯤꯡꯗꯤ ꯊꯣꯏꯅꯕꯨ ꯋꯥꯔꯝꯃꯣꯏ ꯑꯗꯨꯕꯨ ꯃꯥꯡꯈ꯭ꯔꯕ ꯃꯣꯏꯒꯤ ꯃꯤꯁꯤꯡ ꯍꯜꯂꯛꯄꯗꯤ ꯏꯃꯨꯡꯁꯤꯡꯗꯨꯅꯗꯤ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯒꯅꯤ ꯂꯝꯗꯝ ꯑꯁꯤꯕꯨ ꯂꯝꯖꯤꯡꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯝ ꯑꯣꯏꯕꯤꯔꯤꯕ ꯄꯥꯕꯨꯡꯅꯁꯨ ꯇꯥꯕꯤꯔꯕꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯇ ꯏꯪꯊ ꯇꯞꯊꯕ ꯄꯨꯔꯛꯅꯕꯒꯤ ꯂꯝꯕꯤꯁꯦ ꯌꯥꯠꯄꯤꯌꯨ ꯍꯥꯏꯕꯁꯦ ꯅꯣꯂꯨꯛꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗꯁꯨ ꯑꯗꯨꯒ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯅꯁꯨ ꯇꯥꯕꯤꯗꯨꯅ ꯊꯕꯛ ꯑꯣꯏꯅ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯕꯨꯗꯤ ꯀꯟꯈꯠꯄꯤꯒꯅꯨ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯁꯥꯟꯇꯤ ꯄꯥꯝꯃꯤ ꯍꯥꯏꯕꯁꯤꯃꯗꯤ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯁꯤꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯤꯔꯤꯕ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯂꯤꯗꯔ ꯑꯣꯏꯕꯤꯔꯤꯕꯁꯤꯡꯅ ꯇꯥꯅꯅꯕꯒꯤꯗꯃꯛ ꯑꯁꯤꯃꯗꯤ ꯍꯥꯏꯖꯅꯤꯡꯉꯤ ꯏꯔꯝꯗꯝ ꯑꯁꯤꯗ ꯁꯥꯟꯇꯤ ꯂꯩꯔꯛꯇꯕꯁꯦ ꯌꯥꯝ ꯀꯨꯏꯔꯦ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯑꯔꯣꯏ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯈꯠꯅꯕ ꯆꯩꯅꯕ ꯍꯥꯠꯅꯕ ꯁꯨꯅꯕꯁꯦ ꯇꯣꯏꯅ ꯊꯣꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯅꯨꯡ ꯑꯁꯤꯗ ꯍꯧꯖꯤꯛꯁꯨ ꯅꯥꯒꯥ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝꯅ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯄꯥꯎꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯥꯃꯤꯟꯅꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯥꯔꯤꯕ ꯑꯩꯈꯣꯏꯈꯛ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯊꯣꯛꯏꯕ ꯏꯃꯨꯡꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗꯗꯤ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯄꯤ ꯇꯥꯕ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯅꯤꯡꯉꯝꯗꯕꯁꯤꯗꯤ ꯂꯣꯏꯅ ꯊꯣꯛꯑꯝꯒꯅꯤ ꯀꯨꯀꯤꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯩꯗꯤ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯥꯡꯗꯤꯕ ꯏꯃꯨꯡꯁꯤꯡꯗꯤ ꯊꯣꯏꯅꯕꯨ ꯋꯥꯔꯝꯃꯣꯏ ꯑꯗꯨꯕꯨ ꯃꯥꯡꯈ꯭ꯔꯕ ꯃꯣꯏꯒꯤ ꯃꯤꯁꯤꯡ ꯍꯜꯂꯛꯄꯗꯤ ꯏꯃꯨꯡꯁꯤꯡꯗꯨꯅꯗꯤ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯒꯅꯤ ꯑꯗꯨꯒꯨꯝꯅ ꯅꯥꯒꯥꯒꯤ ꯇꯔꯞꯇꯒꯤꯁꯨ ꯃꯥꯡꯈ꯭ꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯇꯔꯨꯛꯁꯦ ꯃꯥꯒꯤ ꯌꯨꯝꯗ ꯍꯜꯂꯛꯈꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤꯁꯨ ꯑꯄꯥꯝꯕꯅꯤ ꯏꯃꯨꯡꯗꯨꯒꯤꯁꯨ ꯑꯄꯥꯝꯕꯅꯤ ꯍꯥꯏꯕꯁꯦ ꯂꯪꯊꯕꯥꯜ ꯈꯧꯕꯨꯝꯒꯤ ꯋꯨꯃꯦꯟ ꯁꯣꯁꯥꯏꯇꯤ ꯍꯥꯏꯕ ꯇꯥꯔꯦ ꯇꯒꯤ ꯇꯔꯞꯇꯒꯤꯁꯨ ꯑꯗꯨꯃꯥꯏꯅ ꯈꯪꯍꯟꯖꯔꯤ ꯑꯗꯨꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯕꯨ ꯂꯝꯖꯤꯡꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯝ ꯑꯣꯏꯕꯤꯔꯤꯕ ꯄꯥꯕꯨꯡꯅꯁꯨ ꯇꯥꯕꯤꯔꯕꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯇ ꯏꯪꯊ ꯇꯞꯊꯕ ꯄꯨꯔꯛꯅꯕꯒꯤ ꯂꯝꯕꯤꯁꯦ ꯌꯥꯠꯄꯤꯌꯨ ꯍꯥꯏꯕꯁꯦ ꯅꯣꯂꯨꯛꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗꯁꯨ ꯑꯗꯨꯒ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯅꯁꯨ ꯇꯥꯕꯤꯗꯨꯅ ꯊꯕꯛ ꯑꯣꯏꯅ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡꯕꯨꯗꯤ ꯀꯟꯈꯠꯄꯤꯒꯅꯨ ꯃꯈꯣꯏꯕꯨꯗꯤ ꯐꯥꯔꯒ ꯃꯇꯤꯛ ꯆꯥꯕ ꯃꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯗꯟꯗꯤꯗꯣ ꯑꯗꯨꯝ ꯐꯪꯍꯟꯕꯤꯌꯨ ꯑꯗꯨꯒ ꯂꯥꯟꯖꯗꯕꯁꯤꯡꯁꯤꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯂꯪꯊꯕꯥꯜ ꯈꯧꯕꯨꯝꯒꯤ ꯇꯔꯞꯇꯒꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯇꯔꯞꯇꯒꯤ ꯍꯥꯏꯖꯔꯒ ꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯟꯖꯒꯦ